Laingangna November mga faubagi manungda asiba haksangsing puthokpiyo. Sahi asigi haukiba July 3 thiba khangdana leiraklaba matung social media da thagalakpadagi miyamna laikhidre haiba khanglaba mahiroi linthoi ngambi amasung Hemanjit ki thawai yaudraba haksangsing lakleba November mga faubagi manungda laingangna puthokpiyo. Karigumba puthokpa ngamdrabade maitai kanba athauba salai taret wangkhaina mahiroi anigi JSC ga khusamnaduna akanba khongjang changsilagani haina phongdokhre. Ngarang Manipur Press Club ta pangthokiba paugi mifam amada lup asigi Secretary General Simon Mangang na hai mahiroi linthoi ngambi amasung Hemanjit ki mangkhibagi matangda imung manung yauna miyamna khongjang changchinduna mari lainabasingda thadok piraknaba haijaduna lakhibane. Adubu minungsi leitana hatkibagi photo amade hatringaigi mamangge photo social media da viral oirakibane. Photo viral oiraklaba matung laingangna mahiroi anigi case ase CBI da sinavadagi imung manung amadi miyamna achumba wayal fanglagani khankibane. Adubu ngasi fauba asiba hakchang fangdabana maram oiraga laingakta thamlamba thajaba mangkhiba yabagi phibam amada lakle. Asu koidaba matam asida thawai yaudraba mahiroi anigi hakchang fangba ngamdaba ibasi laibak thibane. Maram aduna hiram asida laingakne hena pungning changduna achumba wayal fanganbiyo. Laingak ama waina chingtam khenaba thamdana manaba lo amagi makhada thabak tawbiyo. Laingangna mahiroi thawai yaudraba haksang November mga faubagi manungda puthokpiyu haina Simon Mangang na phongdokhe.